Khainaduna Leiriba Loinabigi Thongalda Nupi Mayumna Koukhraga Leikhidaba Chingnaningai oi Haina PHONGDORAKLI Nupi Mayumna wari sanasi Koukhraga minute manga taragi manungda suicide toramba haibasi Chingnaningai oi mari lenaba singna thigatpiu haina ngarang nongmai palaga leikhidraba kongbom nongdambagi apokpana PHONGDORAKLI Ningthem Pukri mamang ayang pali kongpal mutum lekai digi kongbom binoi amadi ke ombi premabati digi machanupa leikhidraba nongdamba chahi kuntra sure chahi tara amadi tare churaba machanupa ani leiri Mahaki Loinabi Oirambi kongpal khaidem lekai digi ningthaujam bimol amadi ningthaujam ombi sanatombigi machanapi ningthaujam ningol nirupamagi imung manung misi asida chenarongani hainasu leikhidrabagi apokpa amadi apokpina maral sirakli Mishi asiga mari lainana kongpal mutum lekai da pangtokiba wakat khongjang amada leikhidabagi apokpa kongbam vinoi na hai imaunopi oirambi nirupama asiga ichanupaga court che chang loisinadrabasu khainaduna kulaiba kuire nupi mayungi mama mapa amadi imaunopi asina ichanupa bu tattana wari sanasi kaukibagi thodok yamna lei ngarang sumakhoina wari sanasi kaure e haiduna chatkhraga minute tara kun fadana Kongpal mutum lekai da laiba Nupi Mayumna Thongalda car manungda lok tawjaduna masagi license ganna mathanda kapshilaga society tawre haina pau pirakibasi chingnaningai oi misi asi mari reinaba singna ningthina thigat piraga achumba wayal pibiu haina phongdoki Ima kain du khangong dare adu ta muchung chana tombi ko makoi ding nungmi khuding ngan ju kawi adu da mogoi ibung na ai chani pa je hat pan ta ni kana na du roi mayam tang nam ka thigat piu moi na chung ko ba dei cha do makok to cha ba ni magi ni piana lo ma do ni ru par ma ko e mari rak ba yum pa le adu ga ai cha ga wa lo chen na jai ba ne bungo ima di kali du khang dare ai cha ya chu ba ni thigat piu moi thong an la ka pa ga bu i cha ka pe no i cha do ka pe hai rak ti mi ni ma tang ai rak pa ne ai bungo ai lo dam ma do moi na si na center ko si ba mi si ni ba lang galu ko piu asum baran khang bi khau ba khoi asi ba sang lom doi roi aduga si ba ma si matang da si society case society na te ma si murder ni haini ngi si pai kai tegi aduga longdam bagi loinabi haiba tari ko ningthojam nirupama asi interrogation da thabi mo ngi asum masan nangla nang di na thangin haina si sin pai kai tegi pal bi sarkar sa apil dam jai sum si ke legira base misi sade maram chade masi singai aduna mari leina basina thigapiu amadi ngasi gi jesi semiba idi silinau punono su lakot pham thupa lakot piu aduba ngarang moina khabar da hapiba ngasi khabar da yauriba ongol pham yaurse laitabna pung mari ga minute kun tramanga kun saida leikena phone tawre yumda aigi angang hinda aduba moina sirisna pung ani makhai da siri haire pung ani khai ani makhai di pung ahum baugi da isanu paje thaba ma settle lei adu phone pung ani makhai da siri haiba khusi ji karamba maugi hana ithoktra leibra kamai tawno aduga siri bo posi yamna singai yam toina phone tarok tana aigi sanu paje ningthojam bemol hairiba sana tombi hairiba sina kaukudra yam hangi adu ngarang je aigi na moigi thongan da sirma je ai siri misi sade yam singai adu mase mari le masi tiket-piu ana JCB semi JCB silau isa inau gingisu kali no do mateng pang no tiket-piu adu ba mase magi masanupi Delhi da lai here nupa mayam amada masan sela ba mi du Delhi da lai du laite sende kana na chele na badam thopiri no haibase magi mama thana tombi bemo na he hai